अहानबा मक्तदा सिंथा स्टोरी मणिपुर चैनल की महूत सिंजादुना पांथोई मंगांग मयामबु तारामना ओक्सबगा लोइनना इकोप नोना खुइरुमजरी वारी असिगी ममिंगना ऐखोई leikai वारी असिबु इबिरकपना MK खुमन वारी असि कनागुंबी अमतगा मरी लेनजदे वखलना सगतजरगा इबनी सोइखिलांखिबा यावरबसु मयामना ngakpiyu अदुदि मयाम वारी असि हौजरकलगे मयाम पुन्ना थामिनरसि अहिगी मिंग पारी कौसे बाबागी मिंगना प्रेम ममागी लता कौवे थाइना ममांगै अहिना पिकलिंगे मतमदा ऐखोई leikai से असुकी मतिक तमनबा हाइबदु ओइरमे अहल लमना चथोक खतोपदा मई पुनरमे ऐखोईगी लेरक मचिनगी लमलोंग अहुम फांगबदुगी चंगलकपगी अदाइदुदा सरफोन पांबी अचौबा अमा खागे लेहाव पांबी अमगा नायदा हौरमे ngaliंगे मतम ओइबना मैसु क्या थानरमदे ऐखोई बोखोइना अथेंगबदा चटपा हलकपा मतमदा नोंग्ज्रेंग चाइबा नत्रगा साइवन ओइनसु हेक थोइ हाइबिरमे ऐखोइना हौजिक युम सारिबा इंखोल असिसु थाइना ममांगैदा पाट ओइना लेरमे हाइ ऐखोइना लेबाक थोंदुना युम साखिबनी हाइ हौजिक लेरिबा युम असि फिरान मखोंग ताइ हाइदुनसु हाइबिरमे अबोकना इंगोंदा वारी लिबिरमे अबोकी मिंगना सनारे इशु थोइबा अमम अथेंगदा थोकफदे खुदोंग थिनिंगाइ ओइगनी असुमना हाइरकपदा अइनसु हंजखि इबो नखोइना ngaliंगे मतमदा यामना तमनब्रा इशु थोइबा तमनबदि हौजिक खरा तौरी अदुना युमदगी मपान थोकनु अंगांगना अदुदि इबो नखोइगी मतमदा तमनरकपगी वारी खरा लियुने हौजिकति नुंगदांग तारे हयेंग नोंगालगा इबोक लिबिगेको होय अबो ऐखोइगी leikai असे नुंगदांग अहिंग हुइना कपा ऐखोइगी युम मनिंगी वपनदा वा यानबा यामना मखोन तारमे असुमना वपनदा वा यालाबदि नोंगालगा मी अमा नत्रगा अमदि अदुम सिरमे अइसु अंगांग ओइबनिना मखोल अदुकी हाइदुना इमादत मखैरमे इमाना इबु कोनसिनबिदुना तुम्बा थिंबिरमे नोंगालदुना अइसु चिन्या सिंगदोक्तुना इबोका चा थकमिनरमे इबोकता अइना असुमना हाइरमे इबो नोंगाले इबोकना लिबिगने हाबा वारिदो लिबियो अइ यामना तानिंगे इबोकनासु हराव नोक्तुना असुमना हाइरमे कहिगिनो इशुना भूतकी वारीबु अदुक पामलुरिबदिया अंगांगना कीदब्रो नंग भूतना चाथोख्रबदी इबो कीदे आइदि भूतकी वारीसे यामना पामे अदुगिने लिबियो इबो बुबोकना नोक्तुना अहिगी कोक्ता नांथरगा तमना हाइरि फरे अदुदि नंगी बाबादा थोखिबा असेंगबा वारी अमा लिरअगेको होय इबो असुमना इबोकना ऐखोई leikai मरमदा वारी लिबदो हौरमे अइसु थवाइ याउना तारमे ऐखोइगी मनिंग लंबी लमलोंग अहुम फांगबा अदुदा उजाव अमा हौरिबसे मथि हेक फोंगी नोंथि नोंमंगबा खुदिंग मथि फोंगबा ओइना तौरमे नोंगमा नंगी बाबाना लाई हरावबा येंगुरगा यु तब ताबा मखै ngawraga halakpada kanaagumba amana matungda inarakpagum tawi hai maduda nangi babana yengthoklubadadi kanasu leiramde hai adubune nangi babana yu ngawba aduna lauduna asumna hairamido kanano ne migi tungsida asum inaraklijibo aibu kiyaliba kaidro ha noigi jibo aibu kiyaliba kaiduraba kisu kibirodabda adubune karomdagino khanghaudana nangi babagi matungda sekpi mayam paithorakduna manakta koi paidunu leiki sekpi dagi musit muraba mi oi bagi masak maom tawna tawba ama walaktuna nangi babada inthuduna namsinduna thamki nangi babasu adumna tawrakpada yuga ngawba lawba ngamdana sor honba ngamdana ne wathaduna leiki adumna nangi babana wathaduna leibaduda musit muraba aduna siraboi ningdana chatkirami ngai haki matungda lai harauba yenguba mi oi khara halakpada nupa ama ta aduna leiribadu uraduna kanano haina yengbada
Nangi baba oirambadagi mi oising aduna napabu yum phawba thinbiraki asumna napagi punsi loiramgadabadagi kanbangam hoki buba adudi asigi khongnangse haujikte kemda tawdrabra tawri nongthi nongmangba athengba ahingda kanasu sanade asumna isu iboki wari tarubadagi kiba helame ai poktringai baba mamana yum panba nauringai dasu Eikhoi thongkhongda ahing thengna halabadi maibun paiba yamna thengnei hai maibun duna arakpa mi singbu tanaduna kihan khanganba okhalami hai asumna kiraba wari kaya ibokna ima babana libirame aduna isu yamna kirame yumdagi mapan phawba thokide matam khara leraba matung aina gyan phajana taraklaba chawraklaba matamda Eikhoi ninedo yana khada tusili hai lai ongnei hai tawbadagi ninegi nanganda lai phuri sunatana nai saduna mapang upak tawbadagi doctor da yengduna phaba ngamlamde adubu kona thangda amaiba matanabadagidi adumuk phaba ngamlaki ibo hoi mama hoina so haibirame yana khada mapan thoksinba phate thokano lai ongnarabadi yamna phatte hairame asumna matam khara hokre baba su thabang ne yadaduna yumda leramde imaga Eikhoi khak lerame Eikhoi gi yumase mina posem taruk libra kari taruk libano khangde marak matamnaba thong thinba kauba akhot yamna tarame nong manungdang amasu Eikhoi lai harauba yengba chakhringai ima matamda lehobada ima da agi khonjel manba amana kauri hai ima na ai hala boiningdana thongdu hangduna yenglubadadi kanasu leramde hai ima sukidana thongdu lon silamaga kada thuna chakhi hai aina halabada ima da hamung tungduna lerame ai halabaga ima na imonda wari pukba libirame aina ima da hai ima Eikhoi gi yumse mina kari tokshilabano khangde aki akhang handakdi khara lei maiba aphaba ma kauraga tanase haina ima nasu aigi wabu yabirame asumna baba leitabana ima Eikhoi ni khakta yumda lerame ibokti bazau hoiga lekhirame asumna imung aduda hongleiba matawdo ibok hoi tanarame leikai miyamna su maiba haiba lei amukta kauraga tanasi haidana yamna tatana haibirame nong manamit amasu imanabagi yumda chak sanaba jalame yumda su ima mathanda lehobana aina imanabasingda hairame itausing kharangan hanaba tawse ima mathanda lehoing asidi boyaina hera itaw ima dabo kanana kedawduino nang na to kidubo itaw Eikhoi gi yumda handakti mathi ama phongi adugini karino de itaw hauji matamdabu but kaina chanaba khara watro nangidude itaw noina khangda tawrini thajadragane nong mai khoida leksi tombana aidi yawa ngamjara noi but leki thabakto aiki hainade boyaina yaini leksini napa na tadona ibo noi sidi onthol kiankre asumna namitusu sa ising loishinduna chak chaminarame chak chaba lorpa matamdadi pung 12 makhai tasingkre aina igi marup singda hairame itausing aibo mukta thingbiramgera noi me amsu subanina boyaina itaw nang sinupaga mansilaktreda homoro nangbo adu kidubo itaw adugi natemi ithanta ne jakhidoise imana amma mathingda ithanta sakanu haimi tongbana aidi yum janghorage kigandaba boyai oina thilalo noi sidibako la ai thingese he tomba nang sangage dai janghorojo tombaso engonda onsinduna hairi itaw ai janghorage mathangda mo phajana pulase hoi itaw leibi horo Eikhoi su chalage ko asumna boyaina ibu thinbalame yum phawba thinbiraktuna madi halage hairi aina itaw makhese paikho haibada mana yarani haiduna chakhi asumna isu halaga ima tumlabra yengduna phamung changlaga tumlame asumna numito hokre nongale haiduna aina ngata hawgatpada boyaido Eikhoi gi mangonda tumduna lerame aina changsinduna kowduna hawdoi boyai
Boyaiso aina kauribudu taraduna haugalakduna hari. Idaw aina tumlamise noi mangonda oire. Aidi ngarang gyanam tadre. Kaidarugi haisibo nate nangbu ngarang yum halanina hankradaine. Hoini he idaw. Aidu ngarang yum chatlagena chatlabane. Aduda noisigi khongnang masa maringdo. Hekta padrat nomlakpanemi. Adaidi ai kidana adum amu hanjilaga noi mangolsida adum tumu male. Aina haidro tawbani ne idaw. Nangna thajade se lao imung jangsi. Idaw noi swaise tawdi taw male he. Ai bungarang kok mai ngawine. Asumna leikai miyamnaso Eikhoi leikai asibu atuki matik tamnai haiduna yum hongbana hongba tawnaki. Eikhoi su maiba kaya tathok tasin torame. Maiba yengduna lai khuirambada karisu torre. Mana thau taroga phani haiduna haibirakpadagi lai kaya khuiramki. Noma numidang ama imanabasingna lai harauba yengusi haiduna aibu kawalakpada Eikhoi gi thongal aduda musit muba migi masak maong dangna tawba ama hamduna leibudong tawi hai. Adudagi moidi kanna laudura chenki. Aisu kana no laurga chenkriba sibu boyai hoisu aibu hobulakani di haibani. Kaidaruba janune khanduna yengi. Aisu mapana thoktuna yengwa matamaduda kana no khangde chenbagi makhon tai. Adudagi aisu sidi kaino mani khandana adumok imungda thuna changlaptuna imada paw pumbadame. Imana so aingonda hai. Ibungo nang yumdagi mapan thokanu haina. Somdana boyai amadi tomba kanna chelaktuna karomda chelibano khangdana ngaiduna leire. Asuna tawringai tombana khare hena kiganbanina phamthaduna hakachaba hole. Boyai kanano khangdana mage makhongdu holakpaduda kanna lauri. Ima! Tomba su boyaina laurakpaduda khangduna khanglaw lauri. Ima! Anido hau thakai amuk cheli. Kanna chelaga wadana amuk supo thai. Boyaina tombada hairi. Nade kaigi nang nang lauri dubo. Nangna khanglaw laurakpaduda aisu khangdana laurini. Nade kaigi nang lauri duna. Nang uhodro. Aigi khongda makhul amuba amana nalaido. Kariya. Adudi aina hagajaba holpane. Aidi kiman khidana nangonda oina hotkramale. Nang oire minai. Kaya thiyune. Mihun gasi kaya ta chongalino ba. Tanjadada donglomda makhola matare ibado karino haiduna yenglami. Haudong mu sitmuba amana makhoi anida yengtuna songsilakpada anido amuksu khangduna lauduna sienkhirami. Asumna namito haukhirami. Anido su kiduna tombo hoigi mayumda punna lakminare. Nongaladuna khunja singna karina phagadage haiduna tanarami. Ahal amana hairi. Misi mina thokjingai amaiba heiba ma darkar oi. Hanagisi kaya haitaba mali. Mayam kari khanbi bagay. Mayam na suhoy haiduna adum na tawsi. Maiba tampak sawasi kaya haitaba mali haina raklami. Asum na haibadagi naha khara zatuna thangnaba khundagi amaibi sanaribu khulla sida tariba awa ana asi yengsinbina ba haijarami. Amaibi sanari na suya biraktuna hayeng nungdang oina pangtho asi haibirami. Somdana amaiba tampak saw amaibi ama tana kreta bada ngasi numida khul asida misimina thokhan khankre. Asumna khunja singado nongalakpa ngaiduna lekhirami. Namid adugi namidangni. Nahan khaidi lambi sorokta tamnaban. Adubu namid asidi yumda changduna oina tamnaba mathi phongba horokle. Ahanbada aigi imungda tarare. Ngasidi mapanda mina kawbagi makhon jingada mi chatbagi makhon. Masida natana chakhumdasu kon chakhaibagi makhona yomda pungnin ninki. Imana khuzu lekham thadokpadagi khara makhaidi phakirami. Karino ne ngasidi hekta yomda oina tawrena. Ima hanadagi eikhoi yumse khara mathi phongbadagi oiramganida. Mayamgi yomda tawdradana eikhoi gi yumse tawriba sibu karigino. Napasu lamphedagi halakte. Ima kemda tawre yam khanjingano. Hayengdagi amaibi ladoisidi. Eikhoi yumsida natana atopa yum kayadasu tawrame. Asumna nongalakpada aigi imanaba boyaido leitre haba baw mataki. Aisu swai lawi. Asumna imaga igasu
mayum chatuna hanglami. Ima, thaudo asibu karam tholibana. Ibungo, ngarangse, yumse kaino matawi. Mapanda kana laibano yenguge haidana thokibani. Adugadi isase, haino pampi asida. Tauri yanduna siram libane. Adudi, matanda taubadi oiroi. Karam tauni adudi, misi mina yaurina. Ai subu yagi pau tabada yamna kapsarami. Ima su kapi. Asumna, boyagi mathau mangam pangthopu lushinduna numidang wairamda. Amai bi sanare edu kauraduna lai yengba horami. Khunja sing loina Eikhoi yamda pulami. Amai bi sanare da imana hairami. Ima amai bi handak khulla sida tholiba thodok singse gyan taba ngamtri. Aduga mayam sigi maraktagi su Eikhoi yum asina su heli. Masibu amukta yengbiduna kokthok samthok piramu. Nakhoi kari su wagano. Aina nakhoi gi awaba sing adubu soidana kokhanggani. Asumna amai bi aduna laison sonduna yenglakpa matamda khangle. Haujikti kanagi khujin thorang no haibado. Ibema masidi amai ba amagi khujin thorang nidana. Mahak phatraba thawai kayabu thadoktuna tahollibani. Khungi halamana asumna muhanki. Ima amai bi amai ba hairiba dubu Eikhoi khulasidagirah. Karamba mino masak maming haibiyo. Masak maming aina khangle waragano. Aina phanaba loina tawraki. Imada amok amai bi aduna onsinduna hairi. Ibema nangi nupana langphai chatkringai. Amai ba asina nangbu khudam sanba pamle. Adumakna nakhoi gi yum asidana hena mathi phongba tamna halibani. Ima amai bi gi wadu tabada ai sauna amai bi da hanki. Kari haiba ima amai bi. Ima bu khudum channa haiba. Nama bu mana laisari ngai dagi pamjarakpana. Ngasi phauba nama phanghaudabagi maisakna mana pumnamak tawraklibani. Ima amai bi. Amai ba dudi kanano. Nachada amukta takpiyuba. Phathau ibungo. Haujikti kari suwaragano. Mana tawbana mana phangba. Aina loina tawragani. Khunja pumnamak ngasi ahing pung 12 taba matamda lai khoiramgadabani. Masida aki akhang leiba yadi. Nakhoida asok apan amata thogaloi. Aduga haujimak aina haigadaribo posak singa se thorang taw. Asumna khunja singna amai bina hariba polam singada thorang tawduna thamki. Khunja sing amadi amai bi yauna ahingi pung 12 taba ngai nakhi. Asumna pung 12 tasila abanina amai bi dun hairaki. Mayam pumnamak haujiti thawasi haurasi. Horen samin phangbada haugatuna chenba phatte ko. Asumna amai bi aduna sonba yaba soladuna leibakna sariba mitam aduda yetamna hanjin thindale. Masinda su sonba lepte. Adumna tarukpada phatraba thawai kayagi samin kaya taba horakpada mayamada kibana thak ningnaki. Tanjaduda amai bi aduna amuka sukkanna lawraki. Mayam pumnamak kana amata lengphade. Masida aki akhang naiduna haugatpa tarabadi aso apan khudong thiba tagani ko. Amai bina hairakpagi matungina kanasu kirabusu kina masi lengnadi. Masinda hanjin sonduna mainungda langsirami. Tanjaduda amai ba tampaksa mafam aduda sensidaktuna amai bi sanarida khurumduna haijari. Ima amai bi aigi thawaidadi amukta kanbiyo. Ai matung amuk hana tawjaroi. Ima amai bi ai bongda kanbiyo. Kaigino nangna phatraba thabak asibu tawribadi hayo. Ima amai bi aina thawai sing asibu thadoktuna kihan khanghalaba matungda khunja singna aingoda la yengba lakpada aina sel atukki matik lauki. Aduge ina tawbani. Sien gidamak khunja sing asibu awaba piriba. Nang haujikti chairak phangba tare. Mayamdasu loina yengnare. Amaiba tampaksa oirambaduda khunja sing atukki matik sawraduna amaiba adubu phuba hori.
ꯑꯃꯥꯏꯕꯤ ꯁꯥꯅꯔꯤꯅ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯑꯩꯒꯤ ꯊꯧ ꯍꯪꯒꯗꯕ ꯋꯥ ꯂꯣꯏꯗ꯭ꯔꯤ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯈꯨꯟꯖꯥꯁꯤꯡ ꯑꯃꯥꯏꯕ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡꯁꯦ ꯃꯍꯜꯐꯝꯗ ꯍꯜꯍꯟꯈ꯭ꯔꯣ ꯏꯃꯥ ꯑꯃꯥꯏꯕꯤ ꯃꯗꯨ ꯑꯩꯅ ꯉꯝꯗ꯭ꯔꯦ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯃꯍꯟꯐꯝꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯅꯅꯥꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯩꯁꯨ ꯍꯩꯇꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ ꯑꯃꯥꯏꯕ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯨꯟꯖꯥꯁꯤꯡꯗ ꯁꯤꯟꯅꯔꯒꯦ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡꯅ ꯐꯨꯕꯗ ꯑꯃꯥꯏꯕ ꯇꯝꯄꯥꯛꯆꯥꯎ ꯁꯤꯈꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯑꯃꯥꯏꯕꯤ ꯁꯥꯅꯔꯤꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨꯁꯨ ꯐꯥꯖꯤꯟꯗꯨꯅ ꯃꯍꯟꯐꯝꯗ ꯍꯜꯍꯟꯈ꯭ꯔꯦ ꯃꯁꯤꯗ ꯈꯨꯟꯖꯥꯁꯤꯡꯅ ꯍꯔꯥꯎꯔꯗꯨꯅ ꯑꯃꯥꯏꯕꯤ ꯁꯥꯅꯔꯤꯗ ꯑꯉꯝꯕ ꯈꯨꯗꯣꯜ ꯀꯌꯥ ꯀꯠꯆꯗꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯈꯤ ꯃꯁꯤꯗꯒꯤ ꯈꯨꯜ ꯑꯁꯤꯗ ꯑꯀꯤ ꯑꯈꯪ ꯂꯩꯔꯝꯕ ꯀꯌꯥꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯏꯃꯥꯒ ꯑꯩꯒꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯄꯥꯕꯁꯨ ꯍꯜꯂꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯄꯥꯕꯁꯨ ꯂꯪꯐꯩꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯈꯤꯗ꯭ꯔꯦ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯗꯨꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯇꯧꯈꯤꯔꯝꯃꯤ